December 13 Loimapu Puren India ki President Draupadi Murmur na Manipur da laktuna tha asigi 12 da pangthokadaba nupi lan gi thoramda saruk yagadori hairiba khongchat ase CorCom na condemn tawbada natana boycott su tawre haina CorCom na ngasi thadorokpa cherol amada hairi CorCom gi media coordinator M Sakhena khurek piduna thadorokpa cherol aduda tha asigi 12 da pangthokadaba nupi lan gi thoramda saruk yagadori hairiba khongchat ase lamdam asida ing tappa saukhatpa purakna banate mahaki Sil amasung proxy warna kangrup masel nungshina handaduna kangkhong zairaba lamdam asibu hena fibam sokhanduna makoigi loilam mara jethanaba marau leiba khongchatni haukiba September 13 da o mongolgi masak oiraba Loimapu India ki Prime Minister Narendra Modi na Manipur da laklambadu higai wa tawbagi mahai kaya fanglabage yengba laklambani India lengak maru oina Gujarat macha Narendra Modi amasung Amit Shah anigi thausilna ngasi kanglepak asida maral suklei leijataba micham sahum gi mayada hatok pikre micham lising kaya kaya masagi poknafam lamdam magtada masagi mayumda leijaba fanghandrei lambi lamjau lamhang duhang garikmam ohele yumthong khuding changhanduna chakni finiduna saidangba ama oina punsi lehele hauzikna India ki Loimapu Puren oriba President Masamak laktuna achak mamai asida kangrup amasung political ki thau haizin kadoribra Manipur gi apunbagi saktam asi Indiana kaidong nungda pamde Manipur gi miyam pun khidanaba furuk ki mingda lining gi mingda singsep thabata natana asokpa mafamda matamatam gi thum thaksin duna thamli asumna Indiana Manipur thugaina ba honaba asida pendraduna India masana atamdana Manipur muthatna ba honari ba asigi saruk ama oina mamangaida puyamai thakiba adugumna gwaltabida India gi lamina bus ta Manipur thaba wahe muthatli furuk amasung lining gi mingda Manipur gi laingak Kaidok na ba honari aduga afaba saduna India ki President na senglaba nupi lan gi tharomda saruk yagani haiduna lakli Manipur da haukiba chahi kaya gi mamangdagi pangthorakliba nupi lan ningsing tharom asidi loilam maru fangna muthatna ba ireiba ki ningtamba hanjinaba imasingna masagi hakchangdagi angang baikeng sinthaduna amadi kaisum sangi awaba khangduna sangsin kiba ihau adubu ningsingbani adubu handak loilam Sandokpa India ki Loching Puren ODB President Draupadi Murmur na nupi lan gi tharamda saruk yagani hairakpa asi asengbadi India ki President na nupi mangthokpa lakpani haina CorCom na lawi maram aduna asigumlaba Manipur bu manghan takhanbada luchingliba India ki President Draupadi Murmur gi khongchat asi ekhoi gi miyamna sawatpam thokte condemn amasung boycott tawfam thoi iramda miyam hupna asigumba ekhoi gi yeknaba oiba Loimapu Puren gi khongchat asi condemn amasung boycott tawmina rasia haina CorCom na da thamjari India gi mapu purena lakadaba numit asigi pung amadagi horaga mahakna iramdam asida leiriba matam fawba CorCom na Manipur pumba sadown lauthokle athingba asina anala yeng maihau langpok ising amasung asi anagi thabak thorom singdi konsiloi haina cherol adu da haidi